Ngara ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯄꯥꯎꯅꯤꯀꯣ ꯄꯥꯎ ꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯤꯕꯨꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔ ꯌꯣꯠ ꯆꯩꯅ ꯀꯟꯗꯨꯅ ꯐꯨꯔꯝꯂꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯍꯦꯗꯃꯥꯁꯇꯔ ꯑꯃ ꯌꯣꯠ ꯆꯩꯅ ꯀꯟꯗꯨꯅ ꯐꯨꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯏꯔꯤꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯕꯥꯃꯣꯟ ꯀꯝꯄꯨ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯔꯤꯕꯨꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯨꯔꯝꯂꯕ ꯍꯦꯗꯃꯥꯁꯇꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯣꯡꯊꯣꯝꯕꯝ ꯅꯤꯂꯀꯃꯜ ꯆꯍꯤ 70 ꯕꯥꯃꯣꯟ ꯀꯝꯄꯨ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ 2 ꯂꯥꯛꯂꯒ ꯍꯦꯗꯃꯥꯁꯇꯔ ꯑꯁꯤꯕꯨ ꯌꯣꯠ ꯆꯩꯅ ꯀꯜꯂꯒ ꯐꯨꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯦꯗꯃꯥꯁꯇꯔ ꯑꯗꯨ ꯁꯣꯛꯄꯗꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯈ꯭ꯔꯦ꯫ ꯍꯦꯗꯃꯥꯁꯇꯔ ꯅꯤꯂꯀꯃꯜꯕꯨ ꯐꯨꯔꯝꯂꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯌꯨ ꯉꯥꯎꯏ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 15ꯗꯁꯨ ꯃꯤꯑꯣꯏ ꯈꯔ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧ KCPꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯥꯏꯅꯥꯟꯁꯀꯤ ꯃꯤꯡꯗ ꯂꯦꯇꯔ ꯍꯦꯗ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯨꯄꯥ 50,000 ꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯌꯨ ꯉꯥꯎꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯂꯥꯛꯂꯒ ꯁꯦꯜ ꯄꯤꯅꯕ ꯍꯥꯏꯔꯛꯄꯗ ꯍꯦꯗꯃꯥꯁꯇꯔ ꯑꯗꯨꯅ ꯂꯨꯄꯥ 18,000 ꯄꯤꯔꯒꯦ ꯍꯥꯏꯔꯨꯕꯗ ꯌꯣꯠ ꯆꯩꯅ ꯀꯜꯂꯒ ꯐꯨꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯂꯥꯜꯍꯧꯕ ꯑꯁꯤꯅ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯨꯞꯅ ꯆꯠꯊꯔꯝꯃꯤꯕ꯭ꯔꯥ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯏꯔꯤꯡꯕꯨꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯕꯥꯃꯣꯟ ꯀꯝꯄꯨꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯤꯡꯕꯨꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔ ꯅꯤꯂꯀꯃꯜ ꯐꯨꯔꯝꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯑꯣꯖꯥ ꯐꯨꯕ ꯌꯥꯅꯤꯡꯗꯦ, ꯑꯦꯀꯥꯗꯃꯤꯛ ꯖꯣꯟꯗ ꯑꯣꯖꯥ ꯐꯨꯔꯝꯕ ꯌꯥꯅꯤꯡꯗꯦ, ꯑꯦꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯕꯨ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯇꯧꯕꯤꯗꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯤꯑꯣꯏ 3 ꯀꯪꯒ꯭ꯔꯦꯁꯇ ꯌꯥꯎꯔꯕ ꯌꯥꯅ ꯂꯩꯔꯤ꯫ ꯍꯥꯟꯅꯒꯤ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯝꯕ ꯗꯣꯛꯇꯔ KS ꯂꯣꯀꯦꯜꯁꯤꯡꯍ ꯑꯃꯗꯤ ꯇꯥꯃꯩ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯝꯕ K ꯒꯣꯝꯐꯥ ꯅ꯭ꯌꯨꯃꯥ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯀꯪꯒ꯭ꯔꯦꯁꯇ ꯍꯌꯦꯡ ꯌꯥꯎꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯌꯦꯡ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯅꯧꯅ ꯌꯥꯎꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ MLA ꯗꯣꯛꯇꯔ KS ꯂꯣꯀꯦꯜ, ꯇꯥꯃꯩ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯝꯕ K ꯒꯣꯝꯐꯥ ꯅ꯭ꯌꯨꯃꯥꯏ, ꯇꯥꯃꯩꯒꯤ ex-ADC ꯃꯦꯝꯕꯔ ꯇꯥꯗꯤꯡ ꯅꯥꯡꯒꯥꯡꯃꯩ, ꯔꯥꯡꯋꯥꯟꯗꯤꯡ ꯑꯃꯣꯏꯕꯥꯏ, MP ꯒꯥꯡꯋꯥꯡ, MPPꯒꯤ ꯑꯦꯛꯇꯤꯕ ꯃꯦꯝꯕꯔ ꯀꯨꯏꯗꯤ ꯑꯃꯗꯤ ꯑꯗꯥꯝ ꯊꯤꯌꯣꯃꯥꯏꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯍꯣꯁꯇꯦꯜꯗ ꯂꯩꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯃꯆꯥ ꯃꯥꯏꯀꯩ ꯈꯪꯗꯅ ꯄꯥꯏꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯈ꯭ꯔꯦ꯫ ꯍꯣꯁꯇꯦꯜꯗ ꯂꯩꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯈ꯭ꯔꯦ꯫ ꯂꯝꯐꯦꯟꯒꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖ ꯃꯅꯥꯛꯇ ꯂꯩꯕ ꯃꯍꯩꯀꯣꯜ ꯁ꯭ꯀꯨꯜꯒꯤ ꯒꯥꯔꯜꯁ ꯍꯣꯁꯇꯦꯜꯗ ꯂꯩꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯀꯗꯣꯝꯗꯒꯤ ꯄꯥꯏꯔꯛꯄꯅꯣ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯅꯤꯡꯀꯣꯡꯗ ꯄꯥꯟꯕꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯊꯥꯡꯃꯩꯕꯟ ꯄꯣꯔꯦꯝ ꯂꯩꯀꯥꯏꯗꯒꯤ ꯁꯤꯅꯥꯝ ꯂꯟꯆꯦꯟꯕꯤ ꯆꯍꯤ 19, ꯑꯄꯣꯛꯄ ꯁꯤꯅꯥꯝ ꯔꯣꯃꯦꯟ ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯄꯥꯎꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯂꯦꯞꯇꯅ ꯂꯥꯟ ꯇꯧꯗꯨꯅ ꯍꯥꯠꯅꯍꯜꯂꯒ ꯑꯉꯝꯕꯒꯤ ꯃꯤꯆꯪ ꯆꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯩꯇꯩ ꯀꯨꯀꯤ ꯈꯠꯅꯗꯨꯅ ꯍꯥꯠꯅꯔꯛꯄꯁꯤ ꯆꯍꯤ 1.5 ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯅ ꯈꯠꯅꯔꯤꯕ ꯑꯁꯤ ꯈꯝꯗꯣꯛꯇꯨꯅ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯗꯣꯛꯂꯒ ꯈꯠꯅꯕꯒꯤ ꯃꯔꯝ ꯑꯁꯦꯡꯕꯗꯨ ꯈꯪꯗꯣꯛꯂꯒ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯈꯠꯅꯕ ꯑꯁꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯇꯅꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯈꯠꯅꯔꯤꯕ ꯍꯥꯠꯅꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯈꯠꯅꯔꯤꯕ ꯑꯁꯤ ꯈꯝꯗꯣꯛꯄꯒꯤ ꯑꯃꯗꯤ ꯑꯔꯥꯟꯕꯗ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯣꯏꯕꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯗꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫
ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯧ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯍꯟꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯇꯥꯛꯆꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯗꯤ ꯈꯠꯅꯕ ꯑꯁꯤ ꯈꯥꯝꯗꯣꯛꯄꯒꯤ ꯃꯍꯨꯠ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯩꯇꯩ ꯀꯨꯀꯤ ꯑꯗꯨꯝ ꯍꯥꯠꯅꯍꯜꯂꯒ ꯑꯉꯝꯕꯗ ꯃꯤꯆꯪ ꯆꯪꯂꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ ꯀꯨꯀꯤꯒꯤ ꯑꯄꯨꯟꯕ MLA 10ꯃꯛꯅꯁꯨ ꯀꯨꯀꯤꯅ ꯄꯥꯝꯂꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯒꯦ ꯍꯥꯏꯕꯁꯤꯗ ꯃꯤꯆꯪ ꯆꯪꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯗꯤꯃꯥꯟ ꯇꯧꯕꯗ ꯌꯥꯎꯁꯤꯜꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯩꯇꯩ ꯀꯨꯀꯤ ꯈꯠꯅꯔꯤꯕ ꯂꯝꯕꯥ ꯆꯥꯟꯅꯗꯨꯅ ꯈꯠꯅꯕꯗꯤ ꯅꯠꯇꯦ꯫ ꯀꯨꯀꯤꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯕꯗ ꯄꯥꯝꯂꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯐꯝꯗꯨꯗ ꯂꯩꯕ ꯉꯝꯍꯟꯗꯅꯕ ꯍꯣꯠꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕꯒꯤ ꯍꯣꯠꯅꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯇꯥꯟꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯆꯥꯏ ꯍꯥꯏꯔꯕꯗꯤ ꯍꯥꯟꯅꯗ꯭ꯔꯕꯁꯨ ꯃꯩꯇꯩꯁꯤꯡꯕꯨ ꯂꯩꯐꯝꯗꯒꯤ ꯇꯥꯟꯊꯣꯛꯇ꯭ꯔꯕꯁꯨ ꯑꯐꯣꯡꯕ ꯈꯟꯅ ꯅꯩꯅꯔꯒ ꯗꯤꯃꯥꯟ ꯇꯧꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯈꯠꯅꯕ ꯑꯗꯨꯃꯛ ꯀꯨꯀꯤꯁꯤꯡꯅ ꯍꯧꯔꯤ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯕ ꯑꯁꯤꯗꯤ ꯈꯠꯅꯔꯤꯕ ꯑꯁꯤꯗ ꯑꯉꯝꯕꯒꯤ ꯃꯤꯆꯪ ꯆꯪꯒꯤ ꯉꯥꯏꯕꯅꯤ ꯍꯥꯏꯅꯔꯤꯕꯁꯤꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯨꯂꯤꯁꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯧ ꯌꯩꯅꯕ ꯍꯣꯠꯅꯔꯝꯕ ꯊꯤꯡꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯐꯧꯕꯩ ꯄꯩꯁꯤꯟꯗꯨꯅ ꯂꯧ ꯌꯩꯕ ꯑꯃꯁꯨꯡ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄ ꯒꯥꯔꯤꯁꯤꯡꯅ ꯂꯩꯕꯥꯛ ꯂꯩꯈꯣꯝ ꯆꯦꯟꯈꯠꯂꯛꯄꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯕꯤꯗ ꯂꯧ ꯌꯩꯅꯕ ꯍꯣꯠꯅꯔꯝꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯂꯧ ꯌꯩꯍꯟꯈꯤꯗ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯉꯁꯤ ꯑꯌꯨꯛ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯒꯤ ꯑꯔꯣꯡ ꯇꯨꯔꯦꯜ ꯅꯥꯀꯟꯗ ꯂꯩꯕ ꯂꯝꯕꯤ ꯑꯃꯗ ꯂꯧ ꯌꯩꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯊꯧꯕꯥꯜ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯂꯝꯕꯤꯗ ꯐꯧꯕꯩ ꯄꯩꯁꯤꯟꯗꯨꯅ ꯂꯧ ꯌꯩꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯂꯧ ꯌꯩꯕ ꯑꯗꯨ ꯊꯤꯡꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯍꯟꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯍꯥꯏ ꯑꯣꯔꯗꯔ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯤꯟꯕꯅꯤ꯫ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕꯤꯒꯅꯨ꯫ ꯂꯝꯕꯤ ꯇꯪꯈꯥꯏ ꯊꯠꯇꯨꯅ ꯂꯧ ꯌꯩꯕ ꯑꯃꯗꯤ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄ ꯂꯧ ꯌꯩꯅꯕ ꯁꯤꯖꯤꯟꯅꯔꯤꯕ ꯒꯥꯔꯤꯁꯤꯡꯅ ꯄꯨꯈꯠꯂꯛꯄ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯡ ꯆꯦꯟꯈꯠꯂꯛꯄ ꯑꯁꯤꯅ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯟꯕꯇ ꯅꯠꯇꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯧ ꯃꯄꯨꯁꯤꯡꯅ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧ ꯌꯩꯕꯗ ꯀꯥꯝꯊꯣꯔꯛꯄ ꯆꯔꯨꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤꯒꯤ ꯂꯥꯟ ꯀꯩꯍꯧꯕ ꯂꯦꯞꯇ꯭ꯔꯤ꯫ ꯀꯨꯀꯤ ꯃꯤꯇ꯭ꯔꯁꯤꯡꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯗ꯭ꯔꯕꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯨꯡꯗ ꯅꯣꯡꯃꯇ ꯀꯥꯡꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟ ꯀꯩꯍꯧꯔꯛꯄꯒꯤ ꯊꯕꯛ ꯂꯦꯞꯇ꯭ꯔꯤ꯫ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯔꯕꯨꯡ ꯃꯩꯇꯩ ꯈꯨꯜꯗꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯁꯒꯣꯜꯃꯥꯡ PHK ꯃꯅꯨꯡ ꯆꯟꯕ ꯁꯟꯖꯦꯟꯂꯣꯛ ꯏꯁꯤꯡꯊꯦꯝꯕꯤ ꯑꯃꯗꯤ ꯁꯤꯅꯥꯝꯀꯣꯝꯒꯤ ꯑꯦꯔꯤꯌꯥꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯀꯨꯀꯤ ꯃꯤꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯠ ꯍꯥꯏꯅ ꯈꯪꯅꯕ ꯆꯤꯡꯊꯛ ꯑꯃꯗꯒꯤ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯕꯨꯡ ꯃꯩꯇꯩ ꯈꯨꯜꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯨꯀꯤ ꯃꯤꯇ꯭ꯔꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕꯗꯒꯤ ꯍꯧꯅ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯅꯝꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯖꯔꯦꯝꯄꯣꯛꯄꯤ ꯃꯥꯔ ꯈꯨꯜ ꯂꯣꯝꯗꯒꯤ ꯃꯣꯔꯕꯨꯡ ꯃꯩꯇꯩ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ꯫